ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯒ ꯂꯦꯝꯕꯤꯇꯣꯟꯒꯒꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯊꯦꯝꯕꯨꯡ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯌꯨꯗ ꯂꯥꯏꯆꯨ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯌꯨꯊꯛꯁꯦꯟꯁꯨ ꯂꯦꯝꯕꯤꯇꯣꯟꯗꯒꯤ ꯂꯧꯔꯝꯃꯤ꯫ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯦꯝꯕꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯆꯤꯟ ꯃꯆꯥꯗꯨꯅ, "ꯏꯃꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯏꯃꯥꯅꯦ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯂꯧ ꯈꯥꯎꯔꯨꯒꯦ꯫ ꯅꯧꯄꯥ ꯅꯨꯄꯥꯗꯣ ꯇꯨꯝ ꯍꯧꯒꯠꯂꯒ ꯏꯃꯥꯅ ꯊꯤꯗꯨꯅ ꯊꯅꯝꯕ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯧ." "ꯍꯣꯏ ꯏꯃꯥ." "ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯁꯦ ꯃꯈꯥꯏꯁꯦ ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯨ ꯂꯥꯛꯂꯒꯅꯦ ꯄꯤꯌꯨ꯫ ꯁꯤꯃꯨꯛ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯂꯥꯟ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ, ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ, ꯅꯧꯄꯥꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ." "ꯍꯣꯏ ꯏꯃꯥ." ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯊꯦꯝꯕꯨꯡꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕꯨꯡ ꯃꯁꯤ ꯎꯕꯗ, "ꯆꯦ, ꯈꯣꯏ ꯃꯥꯗꯤ?" "ꯑꯇꯣꯝꯕ, ꯏꯃꯥꯗꯤ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯦꯡꯗꯣꯛ ꯂꯥꯛꯑꯣ, ꯑꯗꯨꯒꯅꯦ ꯏꯆꯦꯒ ꯆꯥꯛ ꯆꯥꯗꯣꯏꯅꯤ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯑꯗꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯃꯆꯤꯟ ꯃꯧꯄꯥ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, "ꯆꯦ, ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯇꯦꯀꯣ, ꯉꯥꯁꯨ ꯊꯥꯛꯇꯦ. ꯅꯍꯥꯟꯅꯦ ꯄꯤꯕꯥꯇꯣꯅ ꯃꯣꯏꯗ ꯆꯔꯥ ꯋꯥꯟꯁꯦꯅ ꯆꯔꯥ ꯋꯥꯜꯂꯦꯕ ꯆꯦ, ꯑꯗꯣ ꯃꯣꯏꯒꯤꯗꯤꯅꯦ ꯈꯪꯉꯕ, ꯏꯟꯁꯥꯡꯗꯣ ꯌꯥꯝ ꯍꯥꯎꯖꯥꯅꯤ. ꯃꯣꯏꯒꯤ ꯏꯟꯁꯥꯡꯗꯨꯗꯤ ꯉꯥꯁꯨ ꯍꯥꯞꯄꯤ, ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯨ ꯆꯥꯏ. ꯑꯇꯣꯝꯕ, ꯃꯣꯏꯅꯅꯦ ꯏꯟꯁꯥꯡꯗ ꯉꯥ ꯍꯥꯞꯄꯤꯗꯣ ꯁꯦꯜ ꯄꯥꯏꯕꯒꯤꯅꯤ. ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯒ ꯏꯟꯁꯥꯡꯗꯒꯅꯦ ꯉꯥ ꯍꯥꯞꯇꯣꯏꯅꯤ. ꯆꯥꯛꯁꯦ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯊꯣꯛ." "ꯍꯣꯏ ꯏꯆꯦ." "ꯅꯪꯁꯨ ꯆꯥꯎ. ꯉꯁꯥꯏꯗꯒꯤ ꯏꯆꯦꯗꯤ ꯆꯥꯗꯦ, ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯒ ꯂꯩ." "ꯏꯆꯦꯁꯨ ꯆꯥꯏꯁꯤꯗꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯤꯉꯩ ꯇꯣꯂꯦꯟꯁꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ, "ꯏꯆꯥ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯤꯔꯣ?" ꯊꯦꯝꯕꯨꯡꯗꯨ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨꯕꯨ ꯃꯦꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯅꯪ ꯆꯪꯉꯛꯀꯅꯨ, ꯃꯅꯝ ꯌꯥꯝ ꯅꯝꯊꯤ, ꯄꯨꯝꯅꯝ ꯅꯝꯃꯤ ꯄꯥꯕ ꯅꯪ." ꯇꯣꯂꯦꯟ ꯅꯣꯛꯇꯨꯅ, "ꯍꯩ ꯑꯉꯥꯎꯕ, ꯏꯄꯥꯕꯨ ꯄꯨꯝꯅꯝ ꯅꯝꯃꯤ ꯀꯥꯏꯅ. ꯏꯄꯥꯗ ꯅꯝꯂꯤ ꯃꯅꯝꯁꯤ ꯑꯆꯝꯕ ꯃꯅꯝ ꯅꯠꯇꯦꯅꯦ. ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯣꯏꯗꯧ ꯃꯅꯝꯅꯤꯅꯦ." ꯊꯣꯏꯅꯨꯅ, "ꯕꯥꯕꯥ, ꯅꯪ ꯌꯨ ꯊꯛꯂꯅꯨ. ꯄꯥꯕꯅ ꯌꯨ ꯊꯛꯂꯒ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯌꯨ ꯊꯛꯄꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯛꯅꯩ." "ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯄꯥꯕ ꯉꯁꯤꯗꯤ ꯀꯞꯇꯕ ꯉꯝꯗ꯭ꯔꯦꯅꯦ. ꯄꯥꯕ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ. ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ. ꯑꯗꯣ ꯅꯃꯥꯅ ꯁꯦꯜ ꯄꯤꯔꯝꯕ꯭ꯔꯥ?" "ꯄꯤꯔꯝꯃꯤ ꯄꯥꯕ." "ꯀꯗꯥꯏ ꯁꯦꯜꯗꯣ ꯄꯥꯕꯗ ꯄꯤꯔꯛꯑꯣ. ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨ ꯈꯔ ꯊꯛꯂꯨꯈꯤꯒꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯄꯥꯕ ꯌꯨ ꯊꯛꯂꯔꯣꯏ." ꯊꯣꯏꯅꯨꯁꯨ ꯃꯃꯥꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯆꯦꯗ ꯍꯥꯏ, "ꯏꯆꯦ, ꯄꯥꯕꯅ ꯌꯨ ꯊꯛꯏꯁꯦ ꯌꯨꯁꯤ ꯍꯥꯎꯖꯥꯠꯂꯥ?" "ꯏꯆꯦꯁꯨ ꯈꯪꯗꯤꯌꯦ ꯇꯣꯝꯕ. ꯆꯥꯛꯁꯨ ꯇꯣꯛꯂꯕꯅꯤꯅ ꯏꯆꯦ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛꯎꯔꯒꯦꯀꯣ." "ꯍꯣꯏ ꯏꯆꯦ. ꯑꯗꯨ ꯏꯆꯦ, ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯧꯁꯤꯀꯣ." "ꯑꯇꯣꯝꯕ, ꯏꯃꯥꯅ ꯂꯧꯕꯨꯛꯇ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ. ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯁꯤ." "ꯆꯦ, ꯑꯩ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯅꯤꯡꯉꯦ." "ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯂꯨꯁꯤꯕ ꯆꯦ. ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔ ꯍꯜꯂꯛꯁꯦꯕ." "ꯍꯣꯏ, ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ. ꯑꯗꯣ ꯀꯨꯏꯕꯗꯤ ꯌꯥꯗꯦ." ꯊꯦꯝꯕꯨꯡꯗꯨ ꯃꯆꯦꯅ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯆꯤꯟ ꯃꯧꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯕꯒꯤ ꯀꯣꯟꯗꯨ ꯐꯦꯡꯂꯒ ꯃꯧꯄꯥꯕꯨ ꯄꯨꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯈꯔꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯃꯥꯒ ꯆꯍꯤ ꯃꯥꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯥꯒ ꯆꯍꯤ ꯃꯥꯟꯅꯕ ꯃꯇꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯀꯞꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯇꯥꯡꯕꯗꯨ ꯃꯅꯥꯇꯣꯟ ꯑꯗꯨꯗꯒꯤ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯇꯥꯡꯕꯒꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤꯗꯨꯁꯨ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯕꯩ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ, "ꯏꯃꯥꯒꯤ ꯑꯇꯥꯡꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯏꯆꯥꯒꯤ ꯅꯥꯇꯣꯟꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯇꯧꯔꯤꯁꯤꯗꯤ.
ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯏꯃꯥꯗ ꯍꯥꯏ ꯑꯇꯥꯡꯕ ꯍꯥꯟꯅ ꯀꯞꯂꯝꯕꯗꯨꯗꯒꯤ ꯃꯃꯥ ꯂꯥꯛꯄꯗꯒꯤ ꯀꯞꯄꯗꯨ ꯑꯃꯨꯛ ꯍꯦꯟꯖꯤꯟꯅ ꯀꯞꯇꯨꯅ ꯏꯃꯥ ꯊꯦꯝꯕꯨꯡꯅ ꯑꯩꯕꯨ ꯏꯟꯊꯨꯔꯤꯅꯦ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅ ꯀꯔꯤ ꯊꯦꯝꯕꯨꯡꯅ ꯏꯆꯥꯕꯨ ꯏꯜꯂꯤꯕ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅ ꯊꯦꯝꯕꯨꯡꯕꯨ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯌꯨ ꯊꯛꯄꯒꯤ ꯃꯆꯥ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯏꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯄꯥ ꯌꯨ ꯊꯛꯄꯗꯨꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯕ꯭ꯔꯅꯦ ꯊꯦꯝꯕꯨꯡꯗꯨ ꯏꯕꯦꯇꯣꯝꯕꯤꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯋꯥꯋꯥ ꯀꯞꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯀꯞꯇꯨꯅ ꯗꯣꯝꯆꯥ ꯑꯩꯅ ꯏꯟꯒꯤꯅ ꯏꯟꯕ ꯅꯠꯇꯦ ꯁꯥꯟꯅꯕꯗ ꯁꯣꯏꯈꯤꯕꯅꯦ ꯀꯔꯤꯒꯤ ꯁꯣꯏꯈꯤꯕ ꯍꯥ ꯏꯆꯥꯁꯦ ꯅꯪꯒꯨꯝꯕ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯝꯃꯤ ꯊꯣꯏꯅꯨꯗꯨ ꯃꯧꯄꯥꯕꯨ ꯐꯨꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯏꯟꯗꯣꯝꯆꯥ ꯐꯨꯕꯗꯨ ꯂꯦꯞꯄꯤꯔꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯊꯑꯣꯏꯅ ꯏꯟꯊꯨꯕ ꯑꯣꯏꯔꯝꯃꯣꯏ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅ ꯊꯣꯏꯅꯨꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯤ ꯁꯣꯏꯕ ꯍꯥ ꯅꯪꯒꯤ ꯅꯄꯥ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯐꯠꯇꯦꯅꯦ ꯅꯄꯥ ꯌꯨꯔꯥꯏ ꯁꯨꯕꯗꯣ ꯃꯗꯨ ꯂꯧꯏꯅꯦ ꯏꯃꯥꯒꯤ ꯑꯇꯥꯡꯕ ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯌꯨꯔꯥꯏ ꯁꯨꯕꯒꯤ ꯃꯆꯥꯁꯤꯡꯁꯤꯒ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯊꯣꯏꯅꯨ ꯃꯧꯄꯥꯗ ꯌꯦꯡꯗꯨꯅ ꯑꯇꯣꯝꯕ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯝꯕꯨꯡ ꯀꯞꯇꯨꯅ ꯆꯦ ꯑꯇꯥꯡꯕꯗꯣ ꯑꯩꯅ ꯊꯑꯣꯏꯅ ꯏꯟꯊꯨꯕ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯏꯟꯈꯤꯕꯅꯦ ꯏꯆꯦ ꯈꯪꯉꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯦꯕ ꯃꯁꯦꯟ ꯃꯧꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯤꯒꯤ ꯂꯧ ꯀꯟꯅ ꯈꯥꯎꯔꯤ ꯄꯨꯔꯅꯤꯃꯥꯅ ꯂꯦꯝꯕꯤꯇꯣꯟ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯍꯥꯁꯨ ꯐꯅꯌꯥꯝꯅ ꯑꯣꯏꯔꯤ ꯅꯁꯛꯅꯁꯨ ꯑꯃ ꯊꯣꯛꯇ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏꯗꯤ ꯅꯁꯛꯀ ꯌꯥꯝ ꯐꯖꯔꯝꯃꯅꯤ ꯌꯨꯔꯥꯏꯁꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯍꯦꯛ ꯂꯩꯔꯛꯇꯅ ꯄꯨꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ ꯏꯆꯦ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯔꯛꯄꯗꯨꯅ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯁꯨꯝ ꯊꯛꯂꯒ ꯂꯩꯔꯤ ꯏꯆꯥꯅꯤꯁꯦ ꯃꯕꯨꯛ ꯊꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯏꯔꯨ ꯏꯌꯥꯡꯒ ꯂꯣꯏꯅ ꯇꯦꯛꯂꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯌꯨꯊꯛ ꯁꯦꯟꯁꯨ ꯑꯩꯅ ꯍꯨꯜꯂꯤꯕꯅꯤ ꯇꯣꯂꯦꯟꯒꯤ ꯌꯨꯊꯛ ꯁꯦꯟꯁꯨ ꯅꯪꯅ ꯍꯨꯜꯂꯤꯕ ꯕꯦꯝꯃ ꯅꯪꯁꯦ ꯐꯅꯗꯨꯝ ꯉꯝꯃꯤ ꯏꯆꯦ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯍꯨ ꯄꯤꯖꯔꯒꯅꯦ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ ꯆꯩꯕꯤꯅ ꯏꯆꯦꯅꯗꯤ ꯍꯥꯏꯔꯤꯕ ꯍꯥꯠꯂꯨꯕꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ ꯌꯨ ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕꯒꯤ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯂꯩꯇꯕꯗ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯛꯀꯗꯣꯔꯤꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯇꯣꯟꯗꯤ ꯇꯣꯟꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯃꯥꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯄꯥꯡꯗ ꯌꯨꯗ ꯊꯛꯂꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯈꯣꯏ ꯅꯇꯩꯍꯣꯏꯗꯤ ꯐꯈ꯭ꯔꯦ ꯅꯤꯁꯥ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯆꯥꯗꯦ ꯏꯃꯨꯡꯁꯨ ꯅꯇꯩꯅ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ ꯌꯨꯝꯗ ꯂꯦꯝꯅ ꯂꯩꯊꯣꯛꯄꯗꯣ ꯇꯜꯂꯦ ꯍꯥꯏꯗꯅ ꯂꯧ ꯀꯨꯝꯕꯁꯦ ꯑꯩ ꯌꯥꯎꯔꯤꯕꯅꯤ ꯂꯦꯝꯕꯤꯇꯣꯟꯅ ꯏꯇꯩꯍꯣꯏꯗꯤ ꯌꯥꯝ ꯐꯩꯗ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯏꯆꯦꯗꯤ ꯏꯇꯩ ꯐꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯧ ꯑꯗꯨꯕꯨ ꯈꯥꯎꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯅꯨꯒ ꯊꯦꯝꯕꯨꯡꯒꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤ ꯊꯣꯏꯅꯨꯅ ꯑꯇꯣꯝꯕ ꯅꯪ ꯁꯥꯟꯅꯔꯝꯃꯨ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ ꯏꯆꯦ ꯉꯥꯏꯍꯥꯛ ꯇꯥꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯊꯣꯏꯅꯨꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯦꯝꯕꯨꯡꯗꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡ ꯃꯪꯒꯣꯜ ꯆꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯦꯝꯕꯤꯇꯣꯟꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯡꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯇꯣꯝꯕ ꯉꯁꯤꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯥ ꯏꯆꯦꯗꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯅꯤ ꯃꯥ ꯑꯩꯒꯤ ꯉꯃꯨꯛ ꯄꯨꯔꯛꯄ꯭ꯔꯥ ꯄꯨꯔꯛꯏ ꯏꯃꯥꯅꯦ ꯅꯆꯦ ꯅꯕꯥꯅꯤꯒꯤ ꯉꯃꯨꯛ ꯄꯨꯔꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯅꯆꯦꯒ ꯆꯥꯔꯨ ꯂꯥꯛꯑꯣ ꯂꯦꯝꯕꯤꯇꯣꯟ ꯃꯆꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯦꯟꯗꯨ ꯌꯨ ꯊꯛꯂꯒ ꯈꯣꯡꯕꯥꯎꯗ ꯇꯥꯁꯤꯟꯕꯗꯒꯤ ꯃꯁꯥꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯏꯇꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯂꯦꯟ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯇ ꯑꯩꯅꯕꯨ ꯋꯥ ꯂꯧꯗꯦ ꯑꯩꯅ ꯌꯨ ꯊꯛꯅꯤꯡꯂ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯏꯔꯟꯅ ꯊꯛꯄꯅꯦ ꯑꯣ ꯏꯔꯟꯅ ꯊꯛꯄꯅꯦ ꯈꯪꯂꯕ꯭ꯔꯣ ꯑꯩꯅ ꯌꯨ ꯊꯛꯄ ꯄꯥꯅꯔꯤꯕ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯤꯅꯥꯏꯔꯣ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯈꯣꯡꯗꯨꯅ ꯆꯪꯂꯛꯄꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯇꯣꯟꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯂꯦꯝꯕꯤꯇꯣꯟ ꯃꯄꯨꯔꯣꯏꯕꯅ ꯑꯣꯏꯔꯛꯂꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟ ꯁꯥꯎꯅ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯒꯤ ꯃꯥꯏꯗꯨꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯕ ꯌꯥꯎꯔꯛꯄꯒ ꯏꯌꯨꯅ ꯃꯥꯏ ꯇꯥꯔꯦ ꯅꯆꯥꯅꯤ ꯂꯩꯔꯤ ꯍꯥꯏꯕꯒꯤꯁꯨ ꯀꯩꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯕꯨ ꯅꯆꯥꯅꯤꯁꯦ ꯈꯖꯤꯛꯇ ꯐꯥꯎ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯣ ꯃꯃꯥ ꯅꯪꯁꯦ ꯑꯗꯨꯝꯁꯨ ꯋꯥ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯂꯦꯝꯕꯤꯇꯣꯟ ꯀꯧꯒꯗꯧ ꯅꯠꯇꯦꯅꯦ ꯉꯥꯡꯕꯤꯇꯣꯟ ꯀꯧꯔꯒ ꯄꯛꯆꯒꯗꯧꯅꯤ ꯅꯪꯗꯤ ꯏꯆꯥꯅꯤꯗꯤ ꯎꯗꯦ ꯑꯩꯒꯤ ꯏꯆꯥꯅꯤꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯇꯣꯂꯦꯟ ꯏꯃꯨꯡ ꯂꯝꯗꯣꯟ ꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯅꯨ ꯏꯄꯥꯒꯤ ꯊꯦꯝꯕꯨꯡ ꯏꯄꯥ ꯂꯥꯛꯏꯅꯦ ꯅꯣꯏꯅꯤꯕꯨ ꯏꯄꯥ ꯏꯅꯥꯛꯇ ꯂꯥꯎꯅꯦ ꯊꯣꯏꯅꯨꯒ ꯊꯦꯝꯕꯨꯡꯒꯁꯨ ꯃꯄꯥꯅ ꯀꯧꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯣꯂꯦꯟ ꯃꯆꯥꯅꯤꯕꯨ ꯌꯦꯡꯗꯨꯅ ꯅꯈꯣꯏꯅꯤꯕꯨ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯄꯥꯒꯤ ꯏꯅꯥꯛꯁꯤ ꯂꯥꯎꯅꯦ ꯅꯈꯣꯏꯅꯤꯕꯨ ꯂꯥꯎꯅꯦ ꯏꯄꯥ ꯄꯥꯝꯒꯦ ꯊꯦꯝꯕꯨꯡꯅ ꯇꯜꯂꯤ ꯀꯩꯁꯨ ꯄꯥꯝꯕꯤꯅꯨ ꯄꯥꯕꯗꯤ ꯌꯨ ꯊꯛꯄꯅꯤꯅ ꯃꯅꯝꯁꯨ ꯌꯥꯝ ꯅꯝꯊꯤ ꯑꯗꯨꯅ ꯄꯥꯕꯒꯤ ꯅꯥꯛꯇ ꯆꯪꯕ ꯇꯜꯂꯤ ꯇꯣꯂꯦꯟ ꯅꯣꯛꯂꯒ ꯄꯥꯕꯕꯨ ꯅꯝꯊꯤꯔꯤꯕ
ꯅꯝꯊꯤꯔꯤꯕꯁꯤꯗꯤ ꯌꯨ ꯊꯛꯄꯒꯤ ꯅꯠꯇꯦ ꯏꯔꯨꯖꯗꯕꯒꯤꯅꯤ ꯑꯩ ꯅꯝꯊꯤꯕ ꯐꯅꯕ ꯄꯥꯕ ꯏꯔꯨꯖꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯪ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯨ ꯌꯥꯟꯗꯨꯅ ꯍꯣ ꯀꯔꯥꯏꯗꯅꯣ ꯏꯔꯨꯖꯔꯣꯏꯒꯦ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯆꯨꯝꯗ ꯑꯣꯏꯅ ꯊꯣꯛꯀꯗꯕꯩ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯤꯕꯁꯦ ꯑꯃꯨꯛ ꯇꯥꯅ ꯆꯥꯝꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣꯕ ꯃꯃꯥ ꯆꯤꯡꯒꯅꯨꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯇꯨꯅꯤꯅꯦ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯣꯏꯅꯨꯒ ꯊꯦꯝꯃꯨꯒꯗꯨ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇ꯭ꯔꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯗꯦ ꯊꯦꯝꯕꯨꯡꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯈꯥꯡꯗꯦ ꯊꯦꯝꯕꯨꯡ ꯀꯞꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ 이마 짝짝게 이마 짝짝게 짝짝게 이마 ꯂꯦꯝꯕꯤꯇꯣꯟ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯇꯣꯝꯕ ꯉꯁꯤꯗꯤ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯗꯨ ꯆꯥꯁꯤꯀꯣ ꯏꯁꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯊꯣꯏꯅꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯟꯗꯨꯅ ꯄꯨꯔꯛꯂꯒ ꯃꯧꯄꯥ ꯅꯨꯄꯥꯗ ꯄꯤꯗꯨꯅ ꯑꯇꯣꯝꯕ ꯁꯦ ꯏꯁꯤꯡꯁꯤ ꯊꯣꯛ ꯏꯁꯤꯡ ꯊꯛꯂꯕꯗꯤ ꯅꯪꯒꯤ ꯆꯥꯛ ꯂꯥꯝꯕꯗꯣ ꯐꯗꯣꯏꯅꯤ ꯑꯁꯦꯡꯕꯒꯤ ꯐꯒꯗ꯭ꯔꯥ ꯏꯆꯦ ꯑꯁꯦꯡꯕꯩ ꯐꯗꯣꯏꯅꯤ ꯊꯛꯆꯤꯜꯂꯨ ꯊꯦꯝꯕꯨꯡꯁꯨ ꯃꯆꯦꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯝꯃꯤ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯏꯆꯦꯒ ꯇꯨꯝꯃꯨꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯅꯕ ꯍꯣꯏ ꯏꯆꯦ ꯊꯦꯝꯕꯨꯡꯁꯨ ꯃꯁꯦꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯏꯆꯥꯅꯤꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯋꯥꯍꯟꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯔꯨ ꯑꯩ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯀꯞꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯇꯣꯏꯂꯦꯟꯗꯨ ꯌꯨ ꯃꯌꯨꯝ ꯑꯃ ꯄꯨꯗꯨꯅ ꯃꯈꯣꯡ ꯍꯩꯔꯤ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯇꯣꯏꯂꯦꯟ ꯄꯥꯈꯠꯅ ꯌꯦꯡꯂꯗꯨꯅ ꯃꯃꯥ ꯅꯪꯒꯤꯗꯨꯕꯨ ꯀꯞꯂꯤꯔꯅꯦ ꯅꯠꯇꯦ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯒꯦ ꯂꯦꯝꯕꯤꯇꯣꯟ ꯁꯥꯎꯅ ꯍꯣ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯅꯣꯏ ꯅꯄꯥ ꯁꯤꯕꯩ ꯀꯞꯂꯤꯕ ꯅꯄꯥ ꯁꯤꯕꯒꯤ ꯇꯣꯏꯂꯦꯟ ꯅꯣꯛꯂꯒ ꯀꯩꯅꯣ ꯃꯃꯥ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦꯅ ꯃꯃꯥ ꯅꯪꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯂꯦꯝꯕꯤꯇꯣꯟ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯑꯩꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯇꯣꯏꯂꯦꯟ ꯅꯣꯛꯂꯒ ꯃꯃꯥ ꯑꯩ ꯋꯥꯈꯜ ꯇꯥꯏꯅꯦ ꯅꯪꯕꯨ ꯑꯩ ꯋꯥꯈꯜ ꯇꯥꯗꯦꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯣ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯤꯕ ꯌꯨ ꯃꯌꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯂꯪꯏ ꯁꯤ ꯑꯣꯏꯗꯤ ꯐꯔꯕꯅꯤ ꯏꯁꯥꯅ ꯆꯥꯔꯥꯍꯜꯂꯒ ꯇꯨꯝꯂꯒ ꯀꯔꯤꯒꯤ ꯌꯨ ꯇꯣꯏꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕꯗꯨꯗ ꯁꯥꯎꯅ ꯃꯃꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯄꯥꯏꯔꯒ ꯂꯪꯂꯤꯕ ꯌꯨꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯏꯅꯦ ꯄꯤꯁꯛꯇꯒꯤ ꯁꯣꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯑꯩꯅ ꯊꯛꯅꯕ ꯌꯨ ꯂꯧꯔꯨꯒꯗꯧꯅꯤ ꯂꯦꯝꯕꯤꯇꯣꯟ ꯁꯥꯎꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕ ꯌꯨ ꯂꯧꯔꯨꯗꯣꯏꯕ ꯍꯥ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯃꯄꯨꯔꯣꯏꯕ ꯇꯣꯏꯂꯦꯟꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯏꯂꯦꯟ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯌꯨꯗꯨꯒꯤ ꯅꯤꯁꯥꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯃꯥ ꯐꯨꯔꯛꯀꯅꯨꯅꯦ ꯅꯥꯏꯅꯤ ꯅꯪꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤꯅꯦ ꯀꯔꯤꯒꯤ ꯄꯨꯔꯣꯏꯕ ꯅꯇꯨ ꯅꯆꯥ ꯂꯩꯔꯦ ꯍꯥꯏꯕꯒꯤꯁꯨ ꯀꯩꯁꯨ ꯈꯟꯗ ꯃꯈꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯊꯛꯂꯒ ꯂꯩꯕ ꯅꯪꯅꯅꯦ ꯏꯈꯣꯏꯁꯤ ꯄꯦꯟꯅ ꯐꯨꯒꯦꯕ ꯅꯪꯗ ꯇꯣꯏꯂꯦꯟ ꯅꯥꯔꯗꯨꯅ ꯃꯃꯥ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯇꯣꯏꯂꯦꯟꯗꯨ ꯑꯣꯈꯣꯡ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯕꯥꯕꯥ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯕꯨ ꯐꯨꯔꯦ ꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯇꯨꯅ ꯅꯃꯧ ꯑꯁꯤꯅ ꯑꯩꯕꯨ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯂꯛꯑꯣ ꯏꯃꯥ ꯕꯥꯕꯥ ꯊꯣꯏꯅꯨꯒ ꯊꯦꯝꯕꯨꯡꯒꯁꯨ ꯃꯄꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯃꯃꯥꯅ ꯃꯄꯥꯕꯨ ꯐꯨꯔꯤꯕꯗꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯆꯥꯅꯤꯕꯨ ꯎꯕꯗ ꯐꯨꯕꯗꯨ ꯂꯦꯞꯇꯨꯅ ꯅꯕꯥꯅꯤꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯇꯨꯝꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯃꯆꯥꯅꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯇꯨꯝꯕ ꯆꯪꯈꯤ ꯇꯣꯂꯦꯟꯗꯤ ꯂꯩꯃꯥꯏꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯂꯤ ꯇꯣꯂꯦꯟ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯈꯨꯐꯨ ꯂꯥꯛꯐꯨꯗꯤ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯏ ꯃꯤꯠꯁꯤꯁꯨ ꯂꯣꯏꯅ ꯄꯨꯄꯦ ꯇꯧꯔꯤꯁꯦ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯄꯥꯏ ꯑꯌꯣ ꯁꯤꯔꯦ ꯃꯥꯏꯁꯤꯗꯤ ꯊꯤꯕ ꯐꯥꯎ ꯌꯥꯗ꯭ꯔꯤ ꯇꯣꯂꯦꯟꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯐꯨꯊꯔꯝꯕꯒꯤ ꯆꯩꯅꯥꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯇꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯔꯨꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯔꯨꯕꯤ ꯂꯦꯝꯕꯤꯇꯣꯟꯕꯨ ꯎꯕꯗ ꯏꯍꯩ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯅꯝꯃ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯑꯔꯨꯕꯤ
ꯏꯅꯝꯃꯁꯦ ꯏꯃꯥꯒ ꯎꯅꯒꯦ ꯍꯥꯏꯗꯨ ꯂꯥꯛꯄꯅꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯇꯣꯟ ꯄꯣꯛꯄꯤ ꯂꯩꯃꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯂꯩꯃ ꯍꯔꯥꯎꯅ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯏꯁꯨ ꯑꯅꯤꯗꯤ ꯄꯨꯕꯤꯔꯛꯇꯕ꯭ꯔꯥ ꯏꯁꯨ ꯑꯅꯤꯗꯨꯁꯨ ꯄꯨꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯁꯨ ꯑꯅꯤꯗꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯏꯃꯥꯅ ꯀꯟꯕ ꯑꯣꯏꯔꯕꯗꯤ ꯇꯣꯏꯅ ꯍꯦꯛ ꯃꯔꯥꯛꯀꯗꯕ ꯏꯃꯥ ꯅꯁꯨ ꯑꯅꯤꯗꯣ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯣ ꯏꯃꯥ ꯉꯔꯥꯡꯗꯒꯤ ꯆꯦꯡ ꯂꯩꯇꯗꯅ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯈꯤꯇ ꯄꯤꯌꯨ ꯅꯁꯨ ꯅꯨꯄꯥꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯍꯧꯏ ꯀꯔꯤ ꯏꯁꯨ ꯑꯅꯤꯕꯨ ꯆꯔꯥ ꯍꯦꯜꯂꯦꯕ ꯉꯔꯥꯡꯅ ꯀꯣꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯁꯦꯜ ꯂꯧꯊꯣꯛꯂꯨꯒꯦꯀꯣ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯑꯔꯨꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯔꯨꯕꯤ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯔꯕꯅꯤ ꯏꯅꯝꯃꯅ ꯂꯥꯛꯇꯨꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯂꯧꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯅꯤ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯔꯕꯗꯤ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯇꯥꯗ ꯍꯥꯏꯔ ꯃꯈꯣꯡ ꯇꯦꯛꯄ ꯅꯠꯇꯦ ꯃꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯁꯨꯗꯨꯅ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯏ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯒꯤꯁꯨ ꯏꯄꯥꯝ ꯂꯩꯔꯤ ꯏꯄꯥꯝꯗꯒꯤ ꯂꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯧꯕ ꯂꯥꯛꯄꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯌꯨꯝ ꯑꯅꯤ ꯄꯨꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ ꯂꯦꯝꯕꯤꯇꯣꯟ ꯑꯔꯨꯕꯤꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯔꯨꯕꯤ ꯏꯅꯝꯃꯒꯤꯅꯤ ꯍꯥꯏꯕꯗ ꯅꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯅꯝꯃꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯅꯣꯏꯗ ꯍꯪꯗꯅ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯤꯉꯣꯟꯗ ꯍꯪꯗꯅꯕ ꯊꯕꯛꯇꯣ ꯀꯟꯅ ꯁꯨ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯅꯤ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯉꯛꯇꯕꯕꯨ ꯉꯝꯗꯦ ꯑꯩꯈꯣꯏ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ ꯂꯦꯝꯕꯤꯇꯣꯟ ꯏꯀꯥꯏꯕ ꯍꯦꯃꯟꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯔꯨꯕꯤ ꯏꯅꯝꯃ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯂꯩꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯩꯃ ꯃꯆꯥꯅꯨꯄꯤꯕꯨ ꯈꯝꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯅꯪꯕꯨ ꯀꯔꯥꯏꯗꯅꯣ ꯍꯩꯃ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯔꯣ ꯁꯦꯜꯁꯤ ꯄꯨꯈꯣꯏꯅꯦ ꯅꯪꯕꯨ ꯍꯩꯃ ꯆꯦꯡ ꯂꯩꯍꯧꯗꯦ ꯍꯥꯏꯕꯗꯨꯗ ꯆꯦꯡ ꯈꯔꯁꯨ ꯌꯨꯝꯂꯛꯄꯅꯤ ꯏꯃꯥꯅ ꯌꯨꯝ ꯌꯧꯔꯒ ꯆꯥꯛ ꯊꯣꯡꯂꯒ ꯏꯁꯨ ꯑꯅꯤꯗꯣ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯧꯅꯦ ꯂꯦꯝꯕꯤꯇꯣꯟ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯂꯦꯝꯕꯤꯇꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯅꯌꯥ ꯅꯨꯄꯥꯅ ꯆꯦꯡ ꯄꯨꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯅꯌꯥ ꯅꯨꯄꯥꯅ ꯆꯦꯡ ꯄꯨꯔꯛꯄꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯏꯃꯥ ꯁꯦꯜꯒ ꯆꯦꯡꯒꯗꯣ ꯅꯁꯥ ꯂꯧꯔꯔꯣꯏꯒꯦ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯝꯃꯤ ꯆꯦꯡꯁꯤ ꯄꯨꯗ꯭ꯔꯕꯁꯨ ꯁꯦꯜꯁꯤ ꯄꯨꯈꯣꯅꯦ ꯅꯪꯕꯨ ꯏꯃꯥ ꯑꯩ ꯄꯨꯔꯔꯣꯏꯒꯦ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯃꯧ ꯅꯪ ꯅꯅꯝꯃꯗ ꯀꯔꯤ ꯍꯥꯏꯔꯨꯏ ꯅꯅꯝꯃꯅ ꯃꯊ꯭ꯋꯥꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯏꯃꯥ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯍꯩ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨ ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯑꯩꯅ ꯄꯤꯕ ꯁꯦꯜꯐꯧ ꯂꯧꯗ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯅꯅꯝꯃꯗ ꯋꯥ ꯈꯔ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯔꯨꯕꯤ ꯁꯥꯎꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯡꯃ ꯀꯥꯡꯗꯤ ꯑꯗꯨ ꯂꯩꯇꯦ ꯍꯥ ꯑꯗꯥ ꯂꯩꯇꯦꯅ ꯃꯁꯤꯗ ꯅꯤꯕ ꯂꯥꯛꯄꯗꯣ ꯇꯣꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯅꯤꯕ ꯂꯥꯛꯇꯅꯕ ꯉꯥꯡꯂꯤꯕ ꯂꯩꯃ ꯁꯥꯎꯅ ꯍꯩ ꯌꯨꯝ ꯑꯁꯤ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯥꯅ ꯂꯧꯅꯤꯡꯕ ꯂꯧꯕꯗ ꯅꯪꯒꯨꯝꯕꯤ ꯃꯉꯨꯝꯕꯅ ꯊꯤꯡꯕꯅ ꯇꯤꯛꯂꯣ ꯍꯣ ꯅꯤꯡꯉꯣꯜꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤꯗꯨꯗ ꯌꯥꯝꯅ ꯄꯤꯅꯤꯡꯂꯒꯅ ꯏꯃꯥꯁꯨꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯂꯩꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃ ꯁꯥꯎꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯧꯏ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯧꯗꯨ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯐꯔꯣꯏꯌꯦ ꯃꯁꯤ ꯃꯃꯥꯗꯨ ꯂꯧꯋꯦ ꯃꯃꯥꯗꯨꯁꯨ ꯂꯩꯀꯥꯏꯗꯨꯗ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯗꯕꯅꯤ ꯃꯃꯥꯒꯤ ꯃꯆꯥꯅꯕꯨ ꯀꯔꯥꯏꯗ ꯐꯅꯤꯒꯦ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯣꯏꯅꯨꯒ ꯊꯦꯝꯕꯨꯡꯒꯗꯨ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯆꯦ ꯏꯃꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯑꯇꯣꯝꯕ ꯉꯥꯏꯍꯥꯛ ꯈꯥꯡꯉꯨ ꯏꯃꯥ ꯂꯥꯛꯑꯅꯤ ꯏꯃꯥ ꯂꯥꯛꯑꯒ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯗꯣꯏꯅꯤ ꯃꯁꯤꯜ ꯃꯧꯄꯥ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯦꯝꯕꯤꯇꯣꯟ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯅ ꯏꯆꯦ ꯏꯃꯥ ꯂꯥꯛꯏ ꯊꯦꯝꯕꯨꯡ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯄꯨꯔꯛꯑꯕ ꯑꯇꯣꯝꯕ ꯅꯪꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯅꯦ ꯊꯦꯝꯕꯨꯡ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯥꯝꯃꯤ ꯏꯃꯥ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯂꯦꯝꯕꯤꯇꯣꯟ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯊꯣꯏꯅꯣ ꯇꯧꯕꯥꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯃꯥ ꯀꯅꯥꯗꯒꯤꯅꯣ ꯆꯦꯡ ꯍꯥꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯇꯣꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯉꯧꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯉꯧꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗꯨ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩ ꯂꯦꯝꯕꯤꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯂꯦꯝꯕꯤꯇꯣꯟ ꯅꯪ ꯂꯥꯛꯂꯤꯕꯔꯣ ꯅꯠꯇꯦ ꯅꯪ ꯂꯥꯛꯄꯕꯨ ꯏꯆꯦꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯑꯩꯁꯤ ꯏꯆꯦꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ
Kay wano lembito nang isi da haigi hari watu mo hekta hai. Isi ngarang da diseng lay traduna isa singdo chara loy ni heli. Isa no pado chaklame hai tuna nikay tawg do lehawi. Atu da isu ikai ki thadok tuna isi hui ki suba yaba thabak layrabadi nanaw suzagi cheng khra thang pibiyo haigi hai tuna lakpani isi. Angang apik ba ani do ngarang da gisara heli hai ba. Tolen dubu kaidawraga layge parise isi gi ne pi khra laybani madu sudok labo aduga ne sengdu ise pirage hoi se sanarai na pi khra puthoraktuna lembito na suhallami lembito su pi singdu surami loiraduna sanara ne seng khra puthoraktuna pirami lembito su seng adu puduna mayumda satkirami thoinuga themmunga di mama na seng purakpadu ubada haraurami asumna lembito na sak thongduna mama masatu saminarami tolendi lembito na phukibaduda haugatpa ngamlamde aduna phamuda na heduna hippi nungtigi yu thakpa mi oibana yu siyamna thakninglami aduna na heduna magi loinabi bu kaurami oh mama nangbu taradi nangbu amukta lawne he lembito su mapurebagi manakta sangaktuna ho kaidawbirage amuk koi kauribadu ba mama aibu yu thakningine nangbu se leradi yu kita laurusu moi mapa ngarang nanai nupi na phubado moi mapa kaubirabro amuka phuzarau haibra hey mama adamna tawgano haise nangi na puribani mitna uba isoni haina hainaribani karigi mitna uba isor nongan badagi numit taw phawba yu da thakdaga leiraga sak thungai seng leitadana isi sanare hoidagi lauribani mama aibu yu yam thakningi nangbu yu kita ngoirabasu laurusu Natrabadi ay kuidaw mantre moi mapa ay nang asay di nganglibase kari oy nagkalurage nati moi mapa nang gen asuyang tadribasi bu karigino moi mapa arembada ne ay biyam sawanbirakan ko asiyay ramlaga limbito no sauna imungde sangki tolena matom ta asum na haisay aybu yusi thakti reda hagoto na satpa sungamda ay di yang wadaru tawrise nongwa limbito ang mama lay madu sana thaknaba seng hawai mayam ama phudur laklami thoinuga thembunga su mangol tu sanadu leirami mabok lakpadu thembungna uraduna harauna mabok ki manakta sensinduna abo nang lairo leimanok laga abok se isu ani uning man kidana laklibani abo ngamok leirakpra abok na isu ni ngamok mayam leire adu isu tomba namadi udi namabu karai sakhige thoinuna abo akhoi mado imabu hoida thabak suba sakhibani ai kauruge atomba nang abok ka lerem ko asi haiduna thoinudu mamabu kaubu senkirami lembiton su sanare hoigi yumda thabak suri lembiton masanabi thoinu lakpa ubada imagi thoinu kaidore nangna imagi dakta lakpa bo nopadi ude nopadi kai lehure ima abok lawe atombadi abok ka lehure nabok lawe ba abok na imabu kaurusu haidana kaubu laini ma imane namabuk tairam kiki aduga sasiko toinu siyarami limbitona sanaribu kaurami sanare mapan thuglai limbiton kaidawrabagi nang isibu kauribabo isia ikhoi mado lahoi hai ai yumnang hak sasaruki hoi saluru limbiton su masabu puduna sakhirami limbiton ga thoinuga asum lakpana yum yawraklami mangolda themunga leimaga phamlibudu ubada limbitona ima lairo ima se isu singsia udabo koiri haidu laklibani ado lembiton nangbu karai saluribano ima asi thangnabagi sida isema lei moida thabang ma sadubani ado ima ngasidi nasagi yumna saksakrasi hoinya imana isu singa samina na mahaidana nga ma lerakpani asi hauni hek thok adu sana ado to lendi udi mabu yumna leitabro ima madi wali hanjilakadaba khangdi ma nongan badagi numit ta phab yuda thakto lei matu masana kari sari kari thakli keta khangbaza nate ma ba hosik phawba adum na tawbu yaba matamdo ima hairamke nangsu sakhumna sangduna ne sak thonglam hoima kaino imana purakli mayam sidi othokni yamkreda imani koldagi insang kharaga seng hawai kharaga purakpani ihe imadi kawu sesi bai silo sina awat apami no ima yarida seldu de pirado yadi lausin lumnisia
ꯂꯦꯝꯕꯤ ꯇꯣꯟꯁꯨ ꯃꯃꯥꯅ ꯌꯥꯗꯗꯨꯅ ꯁꯤꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯇꯣꯟꯁꯨ ꯃꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯁꯨ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯣꯔꯦꯟꯗꯤ ꯏꯁꯨ ꯑꯅꯤꯒꯤꯅꯦ ꯑꯕꯣꯛꯅ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯊꯦꯝꯕꯨꯡ ꯍꯔꯥꯎꯅ ꯕꯥ ꯑꯁꯦꯡꯕꯒꯤ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯕꯤꯗꯣꯏꯔꯣ? ꯂꯩꯕꯤꯗꯣꯏꯅꯤꯅꯦ ꯑꯕꯣꯛꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟꯗꯨ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯀꯔꯤ ꯃꯣꯏꯅ ꯍꯥꯏꯕꯗꯨꯕꯨ ꯑꯩꯕꯨ ꯌꯨ ꯊꯛꯃꯟꯗꯅ ꯌꯨꯃꯥꯏ ꯆꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ꯫ ꯇꯣꯂꯦꯟ ꯃꯥꯡꯒꯣꯜꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯅꯦꯝꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯇꯣꯂꯦꯟ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯦꯕꯣꯛꯅꯤꯗꯅ ꯈꯣꯡꯁꯦ ꯍꯥꯏꯔꯒ ꯆꯠꯂꯗꯤ ꯌꯨ ꯉꯥꯎꯏ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯈꯣꯡꯁꯦ ꯆꯨꯝꯅ ꯊꯥꯡꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯂꯣꯝꯗ ꯄꯨꯟꯗꯨꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯥ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯃꯅꯦꯝꯗ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯒꯤ ꯅꯤꯁꯥꯗꯨꯅ ꯍꯦꯃꯟꯈꯤꯕꯅ ꯃꯅꯦꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯎꯞꯇꯨꯅ ꯇꯥꯏ꯫ ꯍꯩ ꯇꯣꯂꯦꯟ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ? ꯀꯔꯤꯅꯣ ꯄꯨꯝꯅꯝ ꯅꯝꯃꯦꯅꯦ ꯅꯪꯕꯣ? ꯇꯣꯂꯦꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯃꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯅꯌꯥ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯤ꯫ ꯅꯌꯥꯁꯦ ꯃꯅꯝꯕꯨꯗꯤ ꯈꯔ ꯅꯝꯊꯤꯔꯦ꯫ ꯂꯩꯃꯅ ꯇꯣꯂꯦꯟ ꯅꯪꯕꯨ ꯑꯗꯣꯝꯅ ꯌꯨꯗ ꯊꯛꯂꯒ ꯂꯩꯔꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯣꯏꯅꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯆꯥꯅꯤꯁꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯛ ꯊꯛꯄꯅꯤ꯫ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤꯀꯣ, ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯃꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯂꯦꯟꯗꯨ ꯌꯨ ꯌꯣꯟꯕꯤ ꯄꯤꯁꯛꯇꯒꯤ ꯌꯨ ꯁꯣꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯁꯛ ꯇꯣꯂꯦꯟꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯄꯥ ꯊꯥꯡꯗ ꯃꯆꯥꯁꯦ ꯑꯁꯤꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯅꯤ ꯌꯨ ꯁꯣꯠꯀꯦ ꯑꯃꯨꯛ ꯍꯥꯏꯔꯤꯅꯤ꯫ ꯃꯥꯅ ꯌꯨ ꯁꯣꯠꯂꯒ ꯊꯛꯃꯟꯗꯅ ꯁꯦꯜꯒꯝꯇ ꯇꯣꯡꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯦꯜ ꯄꯤꯗ꯭ꯔꯤꯐꯥꯎ ꯌꯨ ꯄꯤꯕ ꯌꯥꯗꯦ꯫ ꯇꯣꯂꯦꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯅꯦ ꯄꯤꯁꯛ ꯌꯨ ꯃꯌꯣꯝ ꯈꯛꯇ ꯂꯧꯖꯒꯦ꯫ ꯍꯩ ꯇꯣꯂꯦꯟ ꯌꯨ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯍꯥꯟꯅ ꯄꯤꯔꯛ꯫ ꯅꯪꯅ ꯌꯨ ꯁꯣꯠꯂꯒ ꯊꯛꯃꯟꯗꯅ ꯁꯦꯜꯒ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯅꯦꯁꯤꯗꯤ ꯁꯦꯜꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯉꯁꯤ ꯅꯣꯡꯃꯅꯤ ꯂꯩꯔꯒ ꯏꯅꯦꯗꯒꯤ ꯑꯩꯅ ꯌꯨ ꯁꯣꯠꯂꯒ ꯊꯛꯄꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯒꯗꯧꯅꯤ꯫ ꯍꯩ ꯇꯣꯂꯦꯟ ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯏꯅꯦ ꯈꯪꯉꯤꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯃꯣꯔꯣꯛ ꯃꯔꯣꯝꯇ ꯄꯛꯇ꯭ꯔꯕ ꯅꯪꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯩꯒꯤ ꯑꯇꯣꯟꯕ ꯁꯦꯜ ꯁꯤꯡꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ꯫ ꯁꯦꯜꯗꯣ ꯍꯥꯟꯅ ꯁꯤꯡꯉꯧ, ꯑꯗꯨꯒ ꯌꯨ ꯂꯧꯕ ꯌꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨ ꯂꯧꯕ ꯌꯥꯔꯔꯣꯏ꯫ ꯏꯅꯦ ꯑꯩ ꯌꯨ ꯊꯛꯅꯤꯡꯃꯟꯈꯤꯗꯨꯅ ꯇꯧꯕꯅꯤ, ꯃꯌꯣꯝ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ꯫ ꯄꯤꯁꯛ ꯁꯥꯎꯅ ꯍꯩ ꯇꯣꯂꯦꯟ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯧ꯫ ꯏꯅꯦꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯍꯤꯟꯖꯥꯡ ꯑꯣꯜꯂꯤꯕ ꯈꯥꯕꯩꯁꯤꯅ ꯅꯀꯣꯛ ꯑꯗꯨ ꯊꯥꯔꯛꯀꯅꯤꯗꯣ ꯅꯪ ꯉꯁꯤ ꯅꯪ꯫ ꯇꯣꯂꯦꯟꯅ ꯌꯨ ꯁꯣꯠꯀꯦ ꯍꯥꯏꯔꯕꯁꯨ ꯄꯤꯁꯛꯅ ꯄꯤꯔꯝꯗꯦ꯫ ꯇꯣꯂꯦꯟ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯍꯣꯠ ꯍꯣꯠꯇꯨꯅ ꯄꯤꯁꯛꯀꯤ ꯌꯨ ꯌꯣꯟꯐꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯌꯨꯁꯤ ꯊꯛꯅꯤꯡꯕꯗꯤ ꯂꯣꯏꯔꯤꯁꯦ, ꯈꯨꯠꯁꯤꯗ ꯁꯦꯜ ꯁꯨꯝꯇ ꯄꯥꯏꯗꯦ꯫ ꯏꯅꯦ ꯄꯤꯁꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯌꯨ ꯁꯣꯠꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯈꯨꯠꯁꯤꯁꯨ ꯌꯨ ꯊꯛꯇꯕꯒꯤ ꯊꯛ ꯊꯛ ꯂꯦꯛꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯂꯝꯄꯤꯔ ꯑꯃ ꯄꯨꯗꯨꯅ ꯍꯦꯛꯇ ꯌꯣꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯂꯦꯟ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯎꯄꯨꯗꯨ ꯐꯥꯛꯇꯨꯅ ꯌꯣꯟꯕ ꯌꯥꯕ ꯄꯣꯠ ꯊꯤꯔꯤ꯫ ꯇꯣꯂꯦꯟꯅ ꯁꯨꯝ ꯊꯤꯕꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯨꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯤꯒꯦ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯌꯨ ꯊꯛꯆꯤꯜ ꯂꯩꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯨꯕꯨ ꯌꯦꯞꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯐꯅꯦꯛ ꯌꯦꯞꯇꯨꯅ ꯄꯨꯈꯤꯕꯗꯨ ꯊꯦꯝꯕꯨꯡꯅ ꯎꯍꯧꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯏꯪꯈꯣꯜ ꯁꯨꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯥ ꯄꯥꯕꯅ ꯏꯃꯥꯒꯤ ꯎꯄꯨꯗꯒꯤꯅꯦ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯑꯒ ꯌꯦꯞꯄꯒ ꯄꯨꯈ꯭ꯔꯦ꯫ ꯀꯩ ꯍꯥꯏꯕ ꯇꯣꯝꯕ? ꯅꯄꯥꯅ ꯏꯃꯥꯒꯤ ꯎꯄꯨꯗꯒꯤ ꯄꯣꯠ ꯌꯦꯞꯇꯨꯅ ꯄꯨꯈ꯭ꯔꯦꯕ? ꯅꯄꯥꯗꯣ ꯀꯔꯝ ꯆꯠꯈꯤ? ꯊꯦꯝꯕꯨꯡ ꯃꯄꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯈꯨꯗꯨ ꯊꯤꯟꯗꯨꯅ ꯃꯃꯥꯗ ꯇꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯆꯠꯈꯤꯕꯅꯤ ꯏꯃꯥ꯫ ꯅꯆꯦꯒ ꯅꯤꯡꯊꯤ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ, ꯏꯃꯥ ꯅꯪ ꯄꯥꯕ ꯇꯥꯟꯅꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯨ ꯐꯅꯦꯛꯇꯨ ꯄꯨꯗꯨꯅ ꯃꯇꯩ ꯃꯔꯥꯗꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯩꯃ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯅꯥꯎꯁꯦ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯅ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯐꯅꯦꯛꯁꯦ ꯄꯨꯗꯨꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ꯫ ꯏꯇꯩꯃ, ꯐꯅꯦꯛꯁꯤ ꯏꯇꯩꯃꯅ ꯈꯔ ꯂꯧꯕꯤꯌꯧ꯫ ꯇꯣꯂꯦꯟ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯂꯦꯝꯕꯤꯇꯣꯟꯕꯨ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ? ꯍꯣꯏ ꯏꯇꯩꯃ, ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯒꯗꯕꯁꯨ ꯈꯨꯠꯁꯤꯗ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯐꯅꯦꯛꯁꯤ ꯄꯨꯗꯨꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ꯫ ꯍꯣꯏ ꯏꯇꯩꯃ,
ꯐꯅꯦꯛꯁꯤꯕꯨꯗꯤꯅꯦ ꯏꯇꯩꯃ ꯂꯧꯕꯤꯍꯧꯔꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯏꯇꯩꯃ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯙꯦꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯂꯦꯟꯁꯨ ꯍꯔꯥꯎꯅ ꯁꯦꯜ ꯄꯨꯔꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨ ꯂꯦꯝꯕꯤꯇꯣꯟꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯇꯣꯂꯦꯟꯗꯤ ꯂꯦꯝꯕꯤꯇꯣꯟ ꯂꯥꯛꯄꯗꯨ ꯎꯔꯝꯗꯦ ꯂꯦꯝꯕꯤꯇꯣꯟ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯃꯣꯏ ꯃꯄꯥꯗꯤ ꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯝꯃꯤꯕ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯃꯃꯥ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯩꯗꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤꯅꯦ ꯃꯣꯏ ꯃꯄꯥꯗꯤ ꯀꯔꯤ ꯊꯕꯛ ꯃꯣꯏ ꯃꯄꯥꯅ ꯑꯩꯒꯤ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯗ ꯄꯨꯈꯤꯕ ꯑꯩꯒꯤ ꯐꯤꯒꯤ ꯐꯅꯦꯛꯇꯣ ꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯩ ꯃꯃꯥ ꯀꯗꯥꯏꯗꯒꯤ ꯐꯤꯒꯤ ꯐꯅꯦꯛꯅꯣ ꯑꯩ ꯅꯪꯒꯤ ꯐꯤꯒꯤ ꯐꯅꯦꯛꯀ ꯄꯨꯗꯦꯀꯣ ꯌꯨꯝꯗ ꯆꯠꯇꯨꯅ ꯅꯤꯡꯊꯤꯅ ꯊꯤꯌꯨ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤꯗ ꯍꯩ ꯍꯨꯔꯥꯟꯕ ꯅꯪꯅ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯂꯩꯒꯗꯧꯔꯤꯒꯦ ꯃꯣꯏ ꯃꯄꯥ ꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯇꯟꯖꯥꯗꯨ ꯔꯥꯙꯦꯁꯨ ꯁꯦꯜ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯩꯃ ꯂꯦꯝꯕꯤꯇꯣꯟ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯐꯔꯕ꯭ꯔꯣ ꯇꯣꯂꯦꯟꯅꯗꯤ ꯅꯪ ꯅꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯦ ꯑꯃꯥꯏꯕ ꯀꯧꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯐꯅꯦꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏꯅꯦ ꯂꯦꯝꯕꯤꯇꯣꯟ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯀꯌꯥꯅ ꯃꯁꯤ ꯊꯤꯔꯤꯕ ꯅꯨꯄꯥꯗꯣ ꯀꯩꯁꯨ ꯇꯧꯗꯕꯩꯕꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯅ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯆꯤ ꯌꯥꯝ ꯊꯤꯕꯅꯤ ꯌꯨ ꯊꯛꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯉꯁꯥꯏ ꯐꯅꯦꯛ ꯄꯨꯗꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯇꯣꯂꯦꯟꯕꯨ ꯅꯝꯗꯨꯅ ꯐꯨꯔꯝꯃꯤ ꯃꯇꯧꯗꯨꯗ ꯔꯥꯙꯦꯅ ꯂꯦꯝꯕꯤꯇꯣꯟ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨꯁꯦ ꯏꯆꯦ ꯀꯩꯒꯤ ꯇꯧꯍꯩꯗꯕꯅꯣ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯑꯩꯅ ꯏꯆꯥꯁꯤꯡ ꯑꯁꯤꯗꯕꯨ ꯃꯕꯨꯛ ꯊꯜꯂꯕꯗꯤ ꯍꯥꯏꯗꯅ ꯈꯥꯋꯥꯡ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨ ꯊꯛꯂꯒ ꯑꯗꯨꯝ ꯂꯩꯕ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯃꯃꯥ ꯅꯪꯅ ꯐꯨꯔꯤꯕꯗꯣ ꯑꯩ ꯅꯥꯏꯅꯦ ꯏꯆꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣꯕ ꯁꯦ ꯑꯩ ꯁꯤꯕ ꯇꯥꯔꯦꯕ ꯂꯦꯝꯕꯤꯇꯣꯟꯅ ꯄꯦꯟꯗꯕ ꯍꯦꯃꯟꯕꯅ ꯍꯥꯏꯔꯛꯏ ꯑꯣ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯅꯪ ꯁꯤꯔꯒ ꯋꯥꯏꯕ ꯁꯪꯒꯗꯧꯅꯤ ꯑꯩ ꯔꯥꯙꯦꯅ ꯂꯦꯝꯕꯤꯇꯣꯟꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ ꯇꯣꯂꯦꯟꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯦꯝꯕꯨꯡꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯃꯥꯏꯕ ꯀꯧꯗꯨ ꯌꯦꯡꯒꯗꯕꯁꯨ ꯁꯦꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯊꯦꯝꯕꯨꯡꯗꯨ ꯆꯥꯛ ꯏꯁꯤꯡ ꯑꯃꯇ ꯆꯥꯔꯝꯗꯦ ꯂꯦꯝꯕꯤꯇꯣꯟꯗꯤ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯝꯃꯤ ꯇꯣꯂꯦꯟꯁꯨ ꯃꯁꯥꯅ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯌꯨ ꯊꯛꯂꯝꯗꯦ ꯃꯃꯥ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯃꯣꯏ ꯃꯄꯥ ꯁꯦꯜꯁꯨ ꯌꯥꯎꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗ ꯃꯃꯥ ꯑꯩꯅ ꯍꯥꯏꯖꯗꯨꯅ ꯄꯨꯔꯛꯀꯦ ꯑꯩ ꯏꯁꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯂꯝꯃꯤ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗꯅꯤ ꯇꯣꯂꯦꯟꯅ ꯃꯥꯃ ꯂꯩꯔꯕ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯐꯥꯎꯗꯣꯝꯗ ꯆꯠꯂꯨꯁꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨ ꯂꯩꯔꯤ ꯇꯣꯂꯦꯟ ꯃꯥꯃꯗꯤ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯂꯥꯌꯦꯡꯗꯦꯅꯦ ꯅꯪꯕꯨ ꯁꯦꯜ ꯄꯨꯔꯛꯄ꯭ꯔꯣ ꯇꯣꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯃꯥꯃ ꯁꯦꯜꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯥꯃꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯑꯗꯨ ꯌꯥꯕ ꯅꯠꯇꯦ ꯅꯆꯥꯕꯨ ꯌꯦꯡꯉꯨ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯄꯨꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯃ ꯂꯥꯌꯦꯡꯕ ꯉꯝꯂꯣꯏ ꯇꯣꯂꯦꯟꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯨ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯇꯣꯂꯦꯟ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯅ ꯃꯣꯏ ꯃꯄꯥ ꯑꯃꯥꯏꯕ ꯄꯨꯕꯤꯔꯛꯂꯕ꯭ꯔꯥ ꯃꯃꯥ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯁꯥꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯒꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯇꯣꯂꯦꯟ ꯑꯗꯨ ꯊꯕꯛ ꯆꯠꯂꯝꯃꯤ ꯊꯕꯛ ꯁꯨꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯃꯆꯥꯕꯨ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯊꯦꯝꯕꯨꯡꯁꯨ ꯑꯃꯥꯏꯕꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈꯤꯔꯝꯃꯤ ꯇꯣꯂꯦꯟꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯌꯨꯁꯨ ꯊꯛꯈꯤꯗ꯭ꯔꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯇꯣꯂꯦꯟꯅ ꯁꯦꯜ ꯇꯥꯜꯂꯕꯅꯤꯅ ꯏꯃꯨꯡꯗꯨ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇ꯭ꯔꯦ ꯂꯦꯝꯕꯤꯇꯣꯟꯗꯤ ꯃꯄꯨꯔꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯃ ꯇꯣꯂꯦꯟꯗꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯉꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯅꯨꯒ ꯊꯦꯝꯕꯨꯡꯒꯁꯨ ꯃꯄꯥꯅ ꯁꯥꯟꯅꯗꯨ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯅ ꯉꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡ ꯍꯔꯥꯎꯅ ꯆꯦ ꯄꯥꯕꯁꯦ ꯉꯖꯥꯎ ꯄꯨꯔꯒ ꯂꯥꯛꯏ ꯊꯦꯝꯕꯨꯡ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯕ ꯉꯥꯁꯤ ꯀꯅꯥꯒꯤꯅꯣ ꯇꯣꯂꯦꯟ ꯅꯣꯛꯂꯒ ꯄꯥꯕꯅ ꯏꯆꯥꯁꯤꯡ ꯆꯥꯅꯕ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕꯅꯤ ꯍꯣꯔꯦꯟ ꯅꯃꯥꯗ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯆꯥꯅꯕ ꯂꯩꯔꯛꯂꯤꯕꯅꯤ ꯊꯦꯝꯕꯨꯡꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯂꯦꯝꯕꯤꯇꯣꯟꯁꯨ ꯃꯄꯥꯅ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯉꯖꯥꯎ ꯃꯌꯥꯝꯗꯨ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯣꯏ ꯃꯄꯥ ꯉꯖꯥꯎꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯉꯤ ꯉꯥ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯉꯥꯁꯤꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ ꯀꯔꯤ ꯉꯥ ꯃꯆꯥ ꯆꯥꯖꯔꯨꯗꯣꯏꯅꯣ ꯑꯆꯧꯕ ꯆꯥꯗꯧꯅꯤ ꯍꯧꯖꯤꯛꯇꯤ
ꯅꯃꯥ ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯣꯏ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤ ꯃꯁꯤꯃꯨꯛ ꯍꯔꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯇꯣꯂꯦꯟ ꯅꯣꯛꯂꯒ ꯃꯃꯥ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯑꯩꯕꯨ ꯌꯨ ꯊꯛꯏ ꯍꯥꯏꯗꯨꯅ ꯅꯝꯆꯤꯟꯗ ꯐꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯨꯔꯔꯣꯏꯅꯦ꯫ ꯂꯦꯝꯕꯤꯇꯣꯟꯁꯨ ꯅꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨ ꯊꯛꯇ꯭ꯔꯕꯅꯤꯅ ꯐꯨꯔꯣꯏꯌꯦ ꯃꯣꯏ ꯃꯄꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫